Miam kita makta ngasih topik illegal ILP labor card highways tu ni batu di lengak na, faham tu lengak na faham ni baru ni Chief Minister na ngarang press briefing ngampira kanda masigi swai lau highway tay kadung kanda lan se aku Iran se lan makti highway highway roy ke Iran ki kadi barak stay da amarom da hari ILP kadi issue sing ke matamum tadi mayam unsan ba aduga mayam na su yam na miyeng bamburan ba highway tay maram di yam maruy ba Mapandagi thomjalakpa sing kari sing se check tawdragati lamdam sida lejeriba lamdam supikpa aduga missing ju yamjadabinina aptop state singa changamdarakpada ILP si tangai fade hena adumaina mayamgi kholawgi marakta adugumba phangakhiba demand haibatai te phangakhiba ILP status tune aduna maram orakanda hujiki irang sina maram orakanda ILP ge sidi amukhara matamam da yam chawu issue masu matam matungina khara sum hongak pai batai saklon da ILP chi khara mu na thairaga leirupa tawdabu ngarang ILP ki kari mari ne bada marona ILP ki kari permit system harakanda changak pakanda any atopam na Manipur changak pakanda inner line permit ki kari permission se lawraga even masidi online apply to suyaba adugumba permit system amni aduna changak tringi de lawba aduga changak pakanda any entry makha boro mathak boro entry hek tabaga dum utpa marudi pairaga di change aduga leithananabagi hairak pakanda maruina leibe yadu shi thabak subagi kari leibe yabai maramam di putho pi doini aduna maram orakanda hujik se paktak na lamdam bista thabak suba lamdam sigi kari gi lejeriba labor singchina suri ba thabak singchida loina hadi labor masing se shonma ngamdamina mapande ke di chang paching yam toin thengnare masing yamba labor changi aduga hairiba labor singchigi leithanabagi kari gi chu company na kaina sinba dum lei adugi mathakta amu maruina changdi changakhraba aduga labor card si mari lenaba maramam pidergadi leithabagi magi payam kuina leiba ba haibagi phibamam lakpanina swaida ILP labor card pirakui matang swai sini aina yadaba mongda semamme adusu masing kyam hairakanda lising ahumga changwa si yami amarom da hairadi mi masing da pathoro di yami ba miko haibatai aduna aswai si yam achoba issue mulai aduga kariguma kanda kari non he hana hangnarakpagi phibam ama laktabdinate aduna maram orakanda ngasigi manungna da pusambani yengbiriba punamakpu Sarachandra Sharma Impact News gi manungna taram uksari lonana ngasigi topic sida issue sida khana nabit lengthin biriba guest singdi ai yet ithang dum phambiri basi rinku khumuksam dita Impal Times ni ai hana madar marup rinku taram uksari aduga rinku gi oi de lengthin biriba si yunamsa dilikuma president pandam maruina sangna amtang panjarum ge madu people actions for national democratic movement haibani ai tamo dilikum su taram uksari tamo dilik ki oi da ai ge ne yet phamina jari basi khaidem mani former acting chairperson MHRC ni ai ujamani su taram uksari ujamani hago swai gi issue sing se logi meeting karigum kanda Manipur da civil society organization sing kari sing ILPC achobu issue di oramimni Manipur da any assembly adagi any maruiba tangkak singda ima kaithen swai digi hauraga civil society organization mayam kuina kholaw law lakuna ILP phangalu natrabadi mapan dagi changakpa mi singchina yellow mi singchida achobu sapu mapire tangai phadana changakpada haurakanda leitharakpu orsu makhoigi leibagi kari phiom singche khangdok tabu yaroi haibagi ihogdui pirakimni jamni ngarangi maruina ILP ka mari ne da ILP parallel labor card ki kari labor card har kan da leithanabagi magi status tune swaida even cover da kai da ngarang thambirak patadi official singbo senei hai mi mapan phabi manungda issue se kayam lure kayam na sathiba maroina kari gumba kan da fake hai tai fraudulent sigumba sasinaba si sang singse manungi ama yaudragadi asuk manna sabadi oi thokte aina dum haina bamdi leiko swaida su oiba male jamni anba kamai thamini chame ILP system che miyam gi yam chauna apamba pot amani maramdi mapandagi haibadi India gi wangmadagi lakpaduna foreigner act ane thongana leja ko foreigner act 1946 aduna thongan ba pot amani protected area permit ka haibichin tongan ba mani PAP ILP CD India manungi Manipur da lakpa Manipur gi mapanda leba Indian akoi gi brother citizen sister citizen chinga chi changak pada
pass sama pairaga changak pada whatever lining wa matam lai bi ay the maram di pip tare yes ai koi bi lak pani mitara ni ge ni ai satro bi lak pani chahi ma lari tam do ai thabak su lak pani thabak su lak pani chahi mani natraga tha duk ni natraga ai samai to na lalon ba lak pani hai na to re ga matam du gi mitra ngani gi tha om gi tha taruki leiba sida amuk magi permission do lor ga renew to gadam ne ba Sigi niyom mama semdana tu ki guideline ga chu tawre aduna 2019 da maru ena CAA Citizenship Amendment Act ki am chau bi ho ma maru ena Assam Manipur asi am kanna tawrapada ikhang khangu dana ILP ki momentum di chauna dum nei ko ozai bu bina oiba matamda Manipur population Act 2015 guide ma am tawrore ai reponu to president yobuda dum namchen dana thambadegi chom BJP government la kan jir mayam chen da CAA ki mayam to bi khang dana 2019 gi December sida CM na madinu mitu kanona Amit Shah na parliament parliament stokter ngai dani hana biren chmai to na nang stai to ri mam do hando halo ma te kala rum chat pani namitu mu tai khone pau pangi aduna agono gi Bengal Eastern Regulation 1873 do extend to rage haibane ba aduda agoja harau boina kona tanbi chumni ga LP system do mana ba ma system ma pi haibane ba akona pami bidi Dilip koi zadumani koi moi hana tori ba mayam se moina organizer ni tori ni akoina ngang ma chak pa advice to jara ga so adugi tori ba mayam se mon Eastern Bengal do extend to haibane adugi era du yaroi da banina ano balo ma semchi ne yagadar yaro dain torim ne ba adidi khang khang dana misana nangi Eastern Bengal 1873 do adu pirage harak pane ba akoi khangno nungai ba kaino mu on madu ai madu harau mandana thaja da bam yawaram ni ne akoi na talib de adu yo phatri ba Manipur gi manarap to ma manarap to ba ama ada koi de mayam pami se Eastern Bengal do ne ba regulation do adu torani aduga CAA do adu chanaba mafamdati yauroi haibisida mayamsi aina loin Robinson Shiri Mednoko masa hari ba mayam na ILP chanaba jaga state to the CAA chakaroi haiba na ba adai to hoi andakti manduga haiba haidabadu ko na man thokpa ma tawre ko adu de chanroi hadana questioning e adigi 19 December da tobaduna parliament na puthore parliament puthokta di yaroi do adu degi di 1st January 2020 dagi Chanare with effect from 1/1/20 asidigi chanaraga lakpane ba regulation ma'am pere state na so guideline man thonge regulation si tawni haidana haibe sida adugum bagi ma'am se khwaidigi laibak thiri bi implement tawbada aikoi ge governance se asida ne ate te hoji ki lan ge so oro am ge so oro aikoi da governance si phajana tawba ngamte ba aikoi isana paijo ba isagi full responsibility government laibase maje ko government hai tabara natraga ko chi kali no mo to dana any party ki ne ko hoje ki BJP ki danate as chap chaba government to kachin ko ya chi ubungam daba che ni prin chakrabarti ga joti basugna hai ba malaya ba government party loin ma uyena nan CPM Santana hai do chumi government chief minister ki chokoi de phamma kan o Tripura kara karki tawi kari makon da loin lebno octopus ko mane makon masa yang maram ni ne sigi jaga da nang pau piru asi jaga da nang piru police ki da du piru asi panchayat ki da du tor du piru makon da loin yom ngado nim na ba loin namak uram na ba adu di adu na bu government pai ba si hairabadi yam nungai na chu pai bi ai ba manang amoi da baduna mi khara committee sam gani expert ko gani lawyer ma'am ko gani logi da adi health ke da doctor ma'am ko gani adi media ke da journalist ma'am ko gani chief minister na loina ma khang da me hai se my advisor se yam lai khara ba hiram khudi makta panchayat ki meter oro adu ki ma'am ko gani adi ma pandi ki mi ko gani le committee sam gani commission sam gani achine chingba ma'am se achi to ga da aduna adamna khara koi thokre aduna hujik leiriba sida mi top asi changba India gi manung de gi oram da su yari mun lising hong changa hari se asi ain kaina changa a mapan de gi oina mali aina sung khan bada ILP gi pai de khote hari se
masi nam thakta maduge ILP gi register tore harga sahadana tormiba officer mapan yam theng na makeup to ya no pha bisi yam phare proceeding lokot pa yam phare moi no mikani no riman lok tare well and good adu idam to de pa adu bu koi ji thagat pona henman ganu si sini naren moli na kanam ta hair boda yakta yam hen na thagat pi du to gunu se ba koi ju birian na torok pa dane yes pai sida loi se asma ge sarkar china man punamak ach man to bune to hairoi se ba swai de phau se tamu to pur ke to wani ta boram di phagat le haibagi niyum kai ba se to ya da pot le haibagi wafam ma karim kan da official che nei haibani na adum khai ko ri yu to bum thu ko thabak sing ne official ore ga official oi thabak to ga bu karim kan da manung gi thabak sidi manung da le mi tu na khange da na mai yaudra di mai phang changchen ba malan ba sajan na ba je malan bam changi ko malagan da chatori nu da mo sam sam da kan da adwai gi area duma karim kan da yam thagat khumsi phai thabak tu di phai yam thagat kim chi su chumja la da mo please ta mo pakhum माने हजिक खोइगे अचुम थबक तौरगा बदि को अफब थबक तौरगा बदि खोइ एप्रिशिएट तौगदमनि यस थरम खैदि तौगदमनि अद हेंजन न थागतपा अदुगा खोइगे मपान गी मियोइ सिंगसिगी हेक्ता जुर तौग हेंदि मखोंग बाय न खोरमदि के दोचे मसिमगी चनबि सिदि खोइ मणिपुर दि इकेल सुना दियबा अदुगी वानिदा अदंगा सगी आईएलपी सी अखोइना थवाई मंगने न खन्ना याम कनो होना जखिबा तामोन गसाय पनखिबदुने अखोय म्याम जि पुंजन न लुक म्याम जि पुल्लकांदा जेसी आईएलपीएस सेमे जेसी आईएलपीएस न तालिंगे दुदा अमुक 2018 19 जैजेदा सीएबी अमुक लाक्सलिम दो सीएबी लाकुदि सुंगा यारो हेन अगन खोंजंग जि चंगसलाकांदा अद मेन पेक एन सेमकांदा मनपु पीपल अगेंस्ट सिटीजनशिप अमेंडमेंट बिल 2016 हैना सेमकांदा अदुदने कनो तौगदा अदुगी खोलाउदो अदुननि नॉर्थ ईस्ट पुमसे नेनगिबसे अदा नॉर्थ ईस्ट याम कन्ना मसिगी मेन कनोसना येहौसिना सीएबी गी मायोक्ता तिगा चथरप कानसिदा दिल्ली कांगबुसी खर मकोक साबा जानेबा मसिगी येहौजी कराइ लागोनो न मोइन रूट को जि थेरबगान मणिपुर गी लेरिबा लुपसिंगसे मणिपुर से सोसिंग सेमिबा मेन पेक्सिगी येहौसे मसिना जो मरुम अमनी अदुइदि मणिपुर से कमाइ तौन पेलौन दिगे हैना खलक बजाने अखोय यामना दिल्ली द सप मतमदा अमिसागा याम मतमदुदि याम तेरे तरा थोन खनै अदैदा अदमाइना तौसिदा हानगी कनो बेंगोलिसन फंडर रेगुलेशन 1973 से सिमक्ति सुंया यारोइन इरखमने से यूनियन सेक्रेटरी होम सिना कमाइ तौगेदा मणिपुर दा हारिबा बेंगोलिसन फंडर रेगुलेशन से जना हनबो ngамबो अथॉरिटी अमत लेते सुंया यारोइन हाइरखबने अदा हाइरपदगी नि मणिपुर पीपल बिल 2018 हाइदना अखोइना हाम 2015 कांग्रेस करी पुथो कन होनबा 2015 गी अहुम पुहलमे अहुम दो कॉम्प्लिकेटेड ओइबा कनो खर यावरेना अदुमा ड्रॉप तौरे अदैदि अमुक 2018 दा Manipur People Bill 2018 ne thagala kana governor namu refer tau kitana gana president lai tanja sida haiba sebi se lakpa sida gineba adudagi ni mana ngasai ge khanghongdana hojiki hairiba kano se masidi Manipur si themna na upai se kai lei Manipur no khwai pam si kai no ani yangwadanda ILPC oi adudi ILPC Bengal Frontier Regulation se masi janna ba yana na semasi haina moina parliament gi kari ge president gi asian adu da loina lawra kanda admai lakthok pir khibase yam phai akhoi jam harau ki adam tawudadi hairibasi implement tawnanabi damakta kadogeda Manipur inner line permit guideline 2019 jim sem 19 December sayida madu masak award apa khar lai adubu yorkuda ngairi banina haina akon su khar relax tawrkanda adumai tawkhibani ada hujiki lairiba sayida kanot pe piribasi maru ina DC Deputy Commissioner se yam phajana gan tawa adagi Home Department gi kangbu se amna authority oina piba aduga makhoina authorized tawa official sing na so adum piba yaba adaida tawbadi akhoina matam sida hojigi guidelines strictly chanaraboidi yam phajana yam thaugraba thangneba ada akhoina Mizoram da satpa matamda Mizoram check post sida check gate da moi thingi adaidi kana ILP log prine ha akhoi log di sei log doine en tawna adumai tawi adagi marak tu da atop kharamadi akhoigi Mizoram da satpa matamda akoi group kharamdi gari amadi nanthokra somna tarang tawi nanthokba ado nanthokba gari je kamai kam section gen haida evening da ne paula
Hoji hai wa koi meeting ki sports ne sumaina tawdana team mama lakpani adu minung da gari ma nan thokre moi do ILP logide adu ngta mai khwara ba tong de yengu haina paw laktana koi gi lei hotel sei da check to bula e to mi gi di ka phasan toino adagi moina tawgada basi koi gi sport issue to matam jai da magi antecedent character and the kano se criminal oibro oidabra haibin ching buje moi chawrakpa summary kano statement am sum lawra kan da yengi ko yam hena singna gi moi detail tor thawng bani adu maina yam strictly tawba ada akhoi gi sida to sina jiribam daga to si yam ning bakai ning ai ni moi lawdi lawri thong na laga lakpa sing du pareng lengi aduga kaya mu yam strictly to noi do ma do khoi khangde adu moi ne yengi basi kaya yam issue to ngame haibarom da chat khre ability si krai da da hangi hogi na traga kano to hogi hangi hoi na tra renew to hogi wafam juma yaw to bida kaya yam na khoi gi center kan check post da gi ILP kaya issue to ngame kai du bhab da wa phi kya collect to ngame du bhab da chat khre ba aduna khoi airport to riba di mau gate to riba kai da to mayam sing se masi khare hena section na to honing bodo madum khoi yogdi madum section to honing bani adu Gumba aduda khud manana cha manana ga mena khaliba ekta leriba adu regulation leriba siga cha manana pangtho gadi masi mu thobo thang lai ponte ba okay yam moroina tamod nu have strict implementation have ni atop state ta kai chalu re atop state ki kari gi leri do moi gi ground reality du yeng ba kanda manipur da to se kitang ningba thum khate have ni ningba thum ningba aduga hena kharag hena maya thawning bagi ne aduga thabak simakti ILP pirakhiba ILP chana halakpa swai gi kari gi even swai da ran ba to boi kari gi phagalakpa singche phai to bodu swai si ojaman thambi banina han da gi hona section na yenga di maton da phamaga yengbai se loi uduri ni uduba leite sam na ra kan da aduna khara thuno biu aduga chap chaba khongthang lokhot biu aduga amana kaino har kan da action loba aran ba torom ba singdo phaba aduga ain gi matung in danti piba ke chukai de to matung thok tanana ba formula yam kan bam ti phuthok pi ro hai bi wai ni boru ri ko ahan bo opening remarks kamain thamini nge maroina gari gum kan da phaba se phare swai gi area ma tamo dilim thambirak pada atop state ki kari gi yengru kan da north state ni mizoram gi palak kan do ado ai kari yeng kan da karai da no system am di khara mangam san da bagi area ma aduga samoy karai da no revenue rom da ugiba haidi SYC changak pai si ka amnina masing yam adi adoi revenue du su maruoi sam na kan da he na maruoi di changak khriba sing do sek to buduni haiba gi pyom ni kamai tham yam chume khoi gi ngarang mak ni lauthok pirak tana khoi myam khangan bi rei se haiba tare chumai to dana ILP gi keno si card si dukan dong pham ma yolam me kai gi pot ni thambiri khabar tha ine khabar dukan mak yolam no mande wai sin no wale kham da haidi lahel la di dukan pham me haiduni karbar tawre haibani hoi adai da ine yam keno to bo ui ILP si kana da pi haisma Indian citizen oiba se aduga outsider na taba sing da pi ba pot am khang ne ILP की कार्ड लौब सिंग से मसा मसा की लम की स्टेट की आधार नत्रगा वोटर लिस्ट नत्रगा मागी रेसिडेंशियल सर्टिफिकेट अमम दी सोइदना आइडेंटिटी कार्ड पीरियड नेबा हाइबदी मकोइ से इंडियन सिटीजन्स नेबा इलीगल नत्ते मकोइ से अदुबु अखोगी मणिपुर गुंबद तंग मतमददी अखोगी कनो से याम इंडेंजर्ड पॉपुलेशन और अबनिना स्वाइदा कंट्रोल मेजर खर लौखतनबा हाइदना सिदा ILP की ngasai adudi tamodili hoi kai hoine hena khangbirabani ada स्वाइदा पिरेबा पोचिदा ngasinu gi ma hai hibedo 3000s above hena khoigi free da toromagadi state ki revenue yam chaun huran ma kanghu musu leirabani baduda madugi do pinpoint toraktana अखोई चीफ मिनिस्टर मसामकना याम साथीना सीरियस ओइनगा लौदना मसी पब्लिक प्लेटफॉर्म दगा पुखतपिरक पाइबसे मणिपुर की दमकदी यामनदी लाइबक फबा अमदी ओइरबनी हेना लाइबक फरमगदबा मना 2023 मे की ममांगदा 2022 23 अतै है मे की ममांग है तारे अदाई एरिया मतमदुदा सी फारे ILP की कार्ड से स्माइन तौदना ILP की कैनो से परमिट से सुमाइने योलंबा मी मैम लेरमदे फागत लेना अदाई मतमदगी होना चेक से मथम अदाई रि मसिंग जु याममदबा याय अदाई दगी फागत पहरमदि हुजिक लिसिंग अहुम हेना चखरे यामना अखोइदा सिंगनानिंगाय ओइबा पोटम खंगनि मी हातपा क्याम चंग्रे क्रिमिनल क्याम चंग्रे गाइसी अखोइदा सी करिमता रिकॉर्ड लेत्रबने अखोइदा सिगी लिसिंग अहुम सिना तोरप क्राइम दा अखोइ सोसाइटी सिदा क्याम सोकनी सिजो अखोइना स्वाइ एरिया सिदा खंदबदा याम लुबा पोटम खंगनेबा
aduna swagi lairiba pot sidesida lautho kan tawrisida swaida loophole lairi si kadai da no kai se puthora isidi yam phare phagal isidi akoi appreciate hom thoe tawbudu masi hujik khat kari gino haibasi yam chaw hangam ne hujik manipur karma film da lairi hujik imphal da lairiba maitei singna churchampur district ta chatlaga thabak tawba ngamibra churchampur district ki film kamain tawri da khoigi IJC LPS na churchampur district ta kayam illegal immigrants ki often tok piro hojiki LP pass paidana kayam changi ase churchampur district kayam thijin ngamage aduna sigi matam sida adai kangpokpi district ta maudagi kayam changa kayam nation grace koi hojik khangabra ba sigi area se swagi area sidadi tas to ngamdaba hygienic badi laiba posida yam phajana posi lokhat pire akoina pengadaba oibadu manipur gi yamna integral part amani akoi historical ga kana tawna puwari dagi hongna akoi iningthau kayana sembidana lokhatna manipur gi si pukhalak pasigi dalaiba territory ani khaksidi ahum sidadi kari tawri ga LP gi posi hujik su akoi karim udri LP card kayam kangkopi da kayam chang par kayam issue tawgi je akoi hujik madugi pot su akoi khangabra khangdre aduna tawrai posida yamna di appreciate tawninga kitang nungang ma khakti o manipur se sum pichala abra kangkokpi churchampur se manipur dagi manipur governance na LP na yobangam da fam ma oigrada kaina sum nungang boduni aina haijari ba fam si hek tawri khuding te hek yet kani kai bagi yetsa boduni natte hena laiba posida sida tawri ba posida miam da lauthor ko posida pienga da pelu yadaba pot ama he gyawreba maswa area se manung sitna khoigi yengjan birakanda swa area da so khoi tawri ko haido ngarang akhoi lan tawrasu crisis leirasu akhoi manglom da changchen da yadaba nina development gi oiba thok mayama paikhatli law and order gi oiba thok mayama paikhat piri hairibaneba ana ILP as a part lokhatle haibiribaneba ana ILP gi thabak si lokhalak pasidi yamna khoina appreciate tawraga su ngasai adu lokhale hairabina adai area da imphal manung sida tawba khaktang oina urhalakpagi pot ama lauthokpasida churchampur da su sumain tawri ka haiba pot am khak yawradi haidi moi da su ILP gi keno se sugamna lising hum sigi manung da chani amadi churchampur da sida yenthokra sida phare ka haiba gi pot su adai area du di yawdi kangupagi yawdi ana sai area sida akhoi tahobu man ba pot ama khakti adum yawi adubu hojik sarkarna sai hoi imphal manung dagi hauraga mathang tawrokna ba adu yorokna ba laukhala iba pot sidi thangai sengna khoi adum thagat tabai yade haitare tawom thoga sum hana tawroktabagi hojik tang ubagi khoi thagat pe ko maramdi se ojasarche nungti gi pau tawbiribani tawbasida aigi tawhom thokpase nongma sum toro nongma laktre su nongma hek tawbada ojasarche kana taw pau tawen thagat ka taw natte ba khoina haidi aigi tawhom thokpa duty ne ba pau tawba aise akhoi sidai sida ngangjari se akhoi panelist amoina se journalist amoina aigi ngangum thokpa adagi aingon piba right to ne ba ngangjari se singang bagi damakta aingon da kaidogi mine appreciate to widu siri aigi duty ne ana aigi duty tawbasida aina soira kan aida aingon da chaibadi yai aina soirak paidi aina ngasi lao haibada lahawdaba matamda natraga aina lakadaba matamse lahawdaba aigi duty du tawba soirakpa matamda aingon da chaigadaba ne ba aigi duty du sum tawbada ai thagat pagi mathausi kari leige sini da ko ana lairiba posida government gi handak tawbasida hoi नियम चुमना तौरबसीदा खंगलपगी अखोई गवर्नमेंट से लेरी माने है जगह अमदा खंगलपगी नुंगाई अदुबु लेतर माने है जगह अमखसु फावलपसीगी हुजिकी ngaraंगी लाउथोरै पोर हुजिक लेरिबा डेवलपमेंट सिदा अखोइदा एप्रिहेंशन दि अदुम पुई हैब ताई ओके मरु याम फसन थंबिरे मदुदि पाउ सुम तौरगो लेबे हे पाउ तौबदा थागनिंगाई थागत्रसु दुम पाउ अदुम तौजदौ लेरमने अमरोम धारि याम थागलुपसु कानदे मरमदि मसिदा तौरगेन थौलखरमनिना तौबदबो मरु रिंको हाइजरम दोइना करिगुम कांदा मयामदि फोंबा अदुगा खितंग मानदबा पाउमा स्वाइदा कैदा नांगै मिकना कोंसी ओइरुदबा हाइताय थाग फोंगप कांदा इताउना फेसबुक त कैदा थागलसु मयाम अदुम कमेंट तौरु सम लाय कांदा किहलासु हनबिनो खोइ तुंगदा लेरि गाय दुम हाइरुदुनेबा अदो एरिया दसो यस थोगोक्स दैदा सुमाइना लिसिंग अहुमगा चंगा फारम सारंबा फारे ऑफिशियल याउना आइसे याम नुगाइबमना याम फजे एक्शन याम फजे ने खुती सोकपा खुदे सोकलोरपका है इसिंग अहुम चंगा साबा कार्ड पाइरगा चक्ति सिंग दुर कराइदा हर कांदति इपाद बाग पेकी द कीबा पेरे याद याव तो नते